Kurumjari, ISTV ki Manipuri pau miyeng tabiri ba pumna makpu taram noksari huzi ahan madamaroi ba pau sing. International Yoga Day ki thauram Manipur ki mafam kayada paksana pangthok nakre. Kunai manghalak pa yaba thabak tawba sing kan khatuna thamloi haina Chief Minister N Biren na phongdokre. Manipur University ki VC do haiduna musuna human chain semduna khongjang jangsin kre. Amadi Sandel ki ATC chairman yauna mioi taret nimit tarani ki police custody da remand lokthakre. Hojik mapungoi ba paw amok bizari. Samas na manghalak pa yaba thabak tawba mioi sing kan khatuna thamloi haina Chief Minister N Biren na International Yoga Day ki thauram da phongdokre. Ngasi Kumalampak Indo Stadium da pangthokpa thauram aduda Chief Minister na makha taraduna haksang phabaga loina na aphaba wakal khanba amadi wakal khantaba ngamba yamna maru oi phattaba amasung phathaba ngamhaudaba mikup amada punsi kaya manghanba yabagi machak ohelli. Nisana ngasi pirak liba chaitheng asigi mayokta laibak miyam punna lepminasi misang sangga haiba thamdana khunai ama manghalak pathabak tawba mioi sing kaidongai da kankhatuna thamloi pham paire sakti paire haiduna tawningbata tawba ngangningbada ngangbagi thabak thadoksi masikumba hainabi thadok trabadi khunai asi henna phattaba mai kaida chatkhiba yabagi akibelai haikhi aikoi gi society loira bane aduna aidi aikoi gi government di yengaroi Isa hebelai roy, aigi party hebelai roy, aigi mi hebelai roy, mi hebelai roy. Hatta babu tawraba, samaj ma babu tawraba, mado difference namna sab ayin jese jene beki to work karni arjen mein asna. Ai koi ki party ni, aigi isa ni, aigi imung ni, aigi bari matani, adu ni adani na to bolu ki society loira de rame koi. Macha class में 6-7 का पैसा इशू भाव उधर तक की इफेक्ट हो गए स्कूल से ये भी हो नाकन तो बंफों में मना तो करी मना नम तो बता गए ये भी हो यंगनेस रुया हो सोसाइटी में इसा सत्य पाम की मतलब इसा की फम पाम की मतलब आएगी पावर तो पाम की मतलब सोसाइटी में समय नहीं रखा ना हम लोग Society ko sumay na mangal laksana ko mo. Aduna ikoy punna. Sense to kuda ikoy ishad ke hokshe lai nahi ai. We should be a model. If we want a change in the society, myself, ourselves should be a model. We should start a change. Ikoy jagi hokuda bani. Aina sum khadwa mayam kan khatan aina sum khadwa mayam taw le rakada mayam no ikhatta ba taw ne na ngam lo na sudaro. Directorate of Ayush State Ayush Society amadi Department of Youth Affairs and Sports sinna pangthokiba Mari Suba International Yoga Day ki thauram aduda Health Minister L Jayant Kumar, Chief Secretary J Suresh Babu, Ayush ki Director A Guneshwar yauna atai maru oiba mioi kaya saruk yakhi. Minister L Jayant Kumar na health sector asi mafung fana sarkar asina chakot hanaba hon abiyo haiki. Tungda Chief Minister yauna saruk yakhiba miyamna yoga gi demonstration su pangthoki. Mari Suba Malemgi Yoga Nimit Thauram Manipur ki Governor Dr. Nasma Heptullah na lusingduna Raj Bhavan gi Darbar Hall da pangthoki. Directorate of Ayush and State Ayush Society na sinduna pangthoki be thauram aduda Social Welfare Minister Nemsa Kipgen Raj Bhavan gi Thaumi Singh loina na mahiroi kaya susaruk yakhi. Governor Dr. Nasma Heptullah na yoga gi kanaba malem na masak khangduna marirak suba malem gi yoga nimit pangthokli masigi kanaba mipum khuding magna lauduna haksang phana laisi yoga gi nimit khaktada yoga pangthokpagi mahutta nimit khuding gi maru oiba ithau ama oina lauduna yoga pangthoksi phongdoki. Day we will practice different asanas of yoga because this is not only good for your body but it is good for your soul. And this ancient practice, knowledge which only our country has, we should be proud of it. And we should spread it, the message of yoga, to the rest of the people and the rest of the world. Whenever, wherever
we go. Atay health care kanglondagi phangbangam daba kaya yogana phangale haina Deputy Chief Minister Waijoy Kumar na phongdokre. भारत स्वाभिमान ट्रस्ट पतंजलि योग समिति महिला पतंजलि योग समिति युवा भारत अमदी पतंजलि किसान सभा समिति मणिपुरना पुन्ना सिंधुना सगोलबन मोइरांग हनुबा कम्युनिटी हॉल दा पांगथोकपा मरिरक सुबा इंटरनेशनल योग डे की थौरमदा महाकना फोंदोखिबनी सरुक याखिबा मियामना योग साजल सु पांगथोखि डेप्यूटी चीफ मिनिस्टर ना मखा तारादुना हक्सांग फना थमना बा तोंगान तोंगान बा कांगलोन कया लेरबसु मियोय बगी पुकनिंग इंगना सिकना लेहनगे हायरबदी योग नतना अतोपा पांबै लेते फोंदोखि मणिपुर लेजिस्लेटिव असेंबली नसु योगा की मालेम की निमित थौरम पांगथोखि थौरम अदुदा स्पीकर वाई खेमसान एमएलए अमदी असेंबली की स्टाफ सिंगना योगा की डेमोन्स्ट्रेशन तौखि मरीसुबा इंटरनेशनल योगा डे की थौरम बिष्णुपुर की किया मनिंगसिंग संगलेन दसु पांगथोखि थौरम अदुदा ओइनाम केंद्र के एमएलए सु ओइरिबा मणिपुर पोल्यूशन कंट्रोल बोर्ड की चेयरमैन एल राधा किशोर बिष्णुपुर की डीसी पवन यादव चीफ मेडिकल ऑफिसर डॉक्टर जयंत यावना प्रधान अमदी मियोय कयाना सरुक याखि पतंजलि योगा सेंटर की इंस्ट्रक्टर मरीना ताकपी तंबिखि इंडियन ऑयल कॉर्पोरेशन स्पॉन्सर तौदुना पतंजलि समिति चिंगमैरोंग ब्रांच दा सिंधुना इंटरनेशनल योगा डे की थौरम ngasi चिंगमैरोंग दा लेबा एसएस टाउन हॉल दा पांगथोखरे थौरम अदुदा मणिपुर मेडिकल काउंसिल की चेयरमैन डॉक्टर सिनाम राजेंद्र आईओसी की डीजीएम एसआई सिंह एडवोकेट एनजी तेज कुमार अमदी सीओ विवेक शर्मा मरोबे मियोय सिंह ओइना सरुक याखि मणिपुर यूनिवर्सिटी के वाइस चांसलर अजय प्रसाद पांडे लौथोकदबनी लोइनना मणिपुर सरकार दा मुसुना मांगजौना खंगनखिबा जुन कुलुमदोय फाबुगी मनुंगदा लौथोकदबनी हाइबा वाफम अदु थबक्तो अंथोरक्तबा तारगदी मथंगी निमित्तगी मुसुना डेमोक्रेटिक ओइबा हेन कनबा खोंगजंग चंगसिलगनी हाइख्रे ngasi dabi sing asi taladuna Manipur University ki mahiroi singna university asigi get mamangda human chain semduna khongjang changsin khre ngasi ki khongjang manungda tongan tongan ra slogan sing mahiroi singna university ki khanba mahiroi sing ki khanba puksel sengba guardian pami mahiroi sing laitana lairik tamba fangan biu go back vc Ajay Prasad Pande haina iba placard kaya sizinakhi मुसुगी प्रेसिडेंट मयांगलंबम दयामन्ना मणिपुर यूनिवर्सिटी की माहिरोई सिंगना खोंजंग चंगसिलकपा ngasiga thana nimit kulumdoini sure ngasi phawba maikai kayadasu khongjang asibu saugat pirakpa thagatli adubu masida political mileage launaba honabadi tawhaningde mahairoi singi khanbiduna hena yaifagadaba mawngda saruk yahaningi jun kulumdoi fabugi manungda bcs sindok trabadi makhal makha kaya gi democratic oiba akanba khongjang changsilagani haikhi ngasi Manipur University Students Union sinjalangduna Manipur University gi mairoi mayamna punna human chain semduna akhoi matik sadra vice chancellor asibu Manipur University gi vice chancellor oibadagi loktho haiduna akhoi protest asi sanction jabani karigumba hiram amata da akhoi negotiation tawjaroi vice chancellor gi mathakta leiba authority amagi level da akhoi na vice chancellor se lokthokna bugi wari sabadi akhoi sajagane haiba akhoi gi hanadagi leijarakpa phire adu ngasi su lengna leiri अमरमदा मणिपुर यूनिवर्सिटी टीचर्स एसोसिएशन की जनरल सेक्रेटरी लीसम संजू कुमार ना बीसी ना कदाई फावबा पुक्सल सेंगना थबक तौदबगी हाइबा मयामना हेना खंगनरबा वफमनी महाक मसा रिजाइन तौगदबनी हाइना खंगन किबे लेरबनी एसोसिएशन की ओइनासु खोंजंग हंदोकपा लेरोय अथुबा मतमदा प्रॉब्लम असि सॉल्व तौनबा मरि लेनबा सिंगना होनाबियु हाइखि खंगनि दुंगाय मैम नों खंगनि दुंगाय प्रॉब्लम सी मिनिस्ट्री से दुम लोक तौथनना लई सी यामना फजदबा याम फतवा अमनी इंडस्ट्री से नॉर्मल फंक्शनिंग दो हैंडिंग है अदो अखोई सिमिस्टर उनारे गवर्नर्स उनारे दगी आईसीआरडी दा दगी पीएमओ दा दगी कोई विजिटर है प्रेसिडेंट ऑफ इंडिया दा लोइनमा अखोई मेमोरेंडम था है Sandel की एडीसी चेयरमैन यावना मियोय तरेट निमित तरानी की पुलिस कस्टडी दा रिमांड लौथखरे ngarang numitang ड्यूटी मैजिस्ट्रेट वाई लॉथर की ममांगदा फागतलबा पोलम सिंगल लोइना मियोय सिंग अदु पुथोकलगा निमित तरानी पुलिस कस्टडी दा रिमांड लौथखिबेनी मखोय सिंग अदुदी चांदेल की एडीसी चेयरमैन लोखोसैजौ एस्टर बुंगनैनोम मुंगजौ एलाइस एरिक एडीसी चांदेल की ड्राइवर थांगमिलेन जौ तेरेसा नाइते लॉरेंस जौ मिनलान माते अमदी जमखो हावनी कुंतरुक सुबह सेक्टर असम राइफल्स की टेक्नोपोल बटालियन नंगसी WY किलो तरेट ग्राम 794 ब्राउन सुगर ग्राम 7 मरफुद्रा कुदेंग थाबी मना की उमंगी लंबी अमदगी फारे
Phagaliba polam sing asi lupa crore taret lomgi oigani Assam Rifles na sahi asigi March thadagi mayai kaba chenja ke mayok ta lokalak pathabakta lupa crore nifuma pan henbagi polam sing kuntaruk suba sector asina phagat pangamle haire भारत की हौजिक ओइरकली बा राजनीति की फिवम असी यंगलगा सेबा दल की थौदांग अमसुंग मथौ सिंह कनखत हनबा मथौ तारे हाइना CLP की लीडर सु ओइरिबा हानगी चीफ मिनिस्टर अक्रम इबोबिना फोंदोख्रे वफम सिंह असी कांग्रेस भवन दा पांगथोकपा नुमित हुमनी चुपना चथगदबा अवानोंगपोक स्टेट तरुक की सेबा दल सिंगी ओइबा लीडरशिप डेवलपमेंट प्रोग्राम अमा हुदोकपकी थौरमदा महाकना फोंदोखिबनी ngasi ki thoramatu da MLA Gaikhangam N Loken Govindas Konthokjam AK Mirabai K Meghasandra All India Congress Seva Dol ki chief organizer Sri Lalji Desai amade Congress ki thaupuba kaya saruk yaki Lalji Desai na mahakna CEO All India Seva Dal ki firm hek pairakpaga Seva Dal ki thaudang amasung thabak sing hena mapangal kankhat hananaba All India Congress Committee I की President Rahul Gandhi ने सिन्नरक पथबक की मनुंग सन्ना North East की ओइना मणिपुर थौरमसी पांगथोकपने हाइखी हानगी चीफ मिनिस्टर अक्रम इबोबिना सेबादल हाइबसी भारत की निंखा तमनब होटनबा मतमदगी हौना कांग्रेस पार्टी की अचौबा थौदांग लौदुना लाखिबा कांगबुनी ngasi pangthokliba training program asi awang nongpok bharat ta ahanboina pangthokpani bharat ki honglakliba rajniti ki yawala sida seba dal gi hojik lauriba thaudang asi ki mathakta field zatuna miyam gi seba tawbagi matam oire haiki force ama oina thanadagi hona koi leira aba seba dan se revive tohonba strengthen tohonba haisira masi tohonba ama darkar oire haidana field tawbidna koi national President Sri Rahul Jina Lairiba Halaman Mayam Singi advice Lauraga Sebadan se Amuhana Nauna reform Taudra Masigi concept se Darkar Oire Haiduna North Eastern region Sigi Haibatare Mafam Masida Han Boina Hoduk Sebani थौरमदुदा सरुक याकिबा MLA Gaikhangam na RSS na mapan thokna rajniti tawdrabasu manungda rajniti yawsinduna zathariba thawong sing asi thengnanaba sebadol su hotnaba matam oire manipurda kathokpa amaga loina na training tawraba sebadol chamangarom leire mokhoi gi thaudang amasung thabak sing hena pakthok chokthok handuna Congress party bo mapangal kanba party ama ohenbada sebadal gi tangai fadaba matamadu lakle phongdokhi Backbone is not seen outwardly, but the function of the backbone is so important. Like that, I want Sebadal to be fully charged about the party's organization, Indian National Congress and its ideology. If we propagate this ideology, policing program of the Indian National Congress through Sebadal, I think it will be more effective. अफबा तुंगलम चट अमा सेमननबा अखोइना हौख्रबा पुवारी नैनबा हाइबसी यामना मथौ ताइ हाइना वर्क्स मिनिस्टर TS बिस्वाजित ngasi मेजोर खोल यंग एसोसिएशन की चाही हुंपु सुरकपगे डायमंड जुबली थौरम दा हाइख्रे ngasi मेजोर खोल दा पांगथोकिबा थौरम दा हानगी डेप्यूटी चीफ मिनिस्टर गाइखांगम IMC की डेप्यूटी मेयर सुजाता फाउमै हानगी यूनियन मिनिस्टर प्रोफेसर मैजिनलुंग कामसोन अमदे थौबैगी मियोय कयासु सरुक याखि Minister Biswajan Maka Taraduna Association Nasina Mai Pakna Diamond Jubilee Thauram Pangthokpa ngamliba si matam adugi ahal laman singna yatpiramba lambina ni haiki पैसा फिर so many ideas I could share culture custom Thauram pari lena association gi members singna cultural items sing utpagaloina na association gi members sing amadi laikhidraba association gi members singi mungmanungda chambakudol potkaloina na memento piduna ikai khumnaba utki tongan bahiram singda thoidok hendokpa mioi singda sukudol pot piduna ikai khumnaba utki Malemgi atai mafamda pangthoknabago Manipur da sungasi World Music Day thauram pangthokre All Manipur Music Association amasung Sri Sri Balmukunda Day Music College na sinduna Palace Compound leba college asida pangthoki bethauram aduda Art and Culture Minister L. Jayanta Kumar Art and Culture ki Director A. Sibdas Sharma Association ki President Nongthombam Nongthon su saruk yaki
Art and Culture Department ki tengbang oina All Manipur Music Association da lupa lakh amagi sek Minister na kusinaki Minister L Jayantakumar na Manipur gi nat amasung culture ina kullabasu masigi damak hapliba budget ti haikru manada yomba sel dagi su hena PE maramasina hiram kuding makta pangal fuktokna thabak tawbang amdana laire haike Music lovers ni happy jaga amne ni happy jaga ni sigi jaga chhe adu jaga ni khara basna mo da shin du ya ko amne modern way mo da shin du ya ko Jawaharlal Nehru Manipur Dance Academy nasu Malemgi Music Nimit Thoram Academy asida pangthoke thoram aduda saknairaba music composer A Sham Sharma Academy asige Vice President Professor S Tombisu saru yake Khobang isai nupi pala classical Hindustani music na singba utke A Sham Sharma na music na miyobagi nungpal ani samjinari wahai na phongdokpa ngamdaba sing music na phongdokpa ngame Manipur gi music ki tamak tunggi mirol na ningthijana khangjana na ba music ki puwari ama puthokpagi tangai phadaba lakle haike darkar lei akoi si yam verai doedi yam ba makhal yam ba akoi da phongdok chali basi yam ba mo yam bani na masi phajana nei na bam darkar lei music ase soidar maki akoi na khalli ba akoi na ningi ba pulma si phongdok na ba adugma put amani Zonal Education Office Sandel na Sinduna ZEO Sandel ki makhadalai best school singe School Management Committee ki mihut singe oiba numit homni ki District Level Community Mobilization Program Sandel ki Zafo Bazar da Hokre Hukdokpaki Thoramda DC Sandel Krishna Kumar ZEO Sandel L Nabakumar Su Saru Yake Hauzik Marakta na break matang lauzari Baba Quick zone gidi tatatis college di mamal suma phang kuding chamane yo suma ngoroi pista salabni na adu suma takta superlink footing gi offer me piri sidi tas electric rang no sin bagum na yoti sin ya dudi sana gi mohut yang na sin ya Bohagi mustard amari refined oil the taste of Assam Bohagi oil chabiu Karupati oibiu masida sunatana lucky coupon price mayam amasu lejari adongi manak nakpa store dagi fangbigani chabada hauraba hakchang soktaba Bohagi mustard oil the taste of Assam distributor oining basingna mobile number +917578007064 Guwahati da contact tobirakpa yagani Bohagi mustard oil Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu May thagi GSTR 3B return file tawagi aroiba numitti June gi tang kundani Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur Movel Furniture Monsoon season ki oina Movel Furniture Imphal na Manipur miyam da mega furniture sale shahadani fu fawbagi discount pizeri asida natana modular kitchen khakta oina lebiba matamda dining set ama khudol oina tamjari nasimag lengsin biraksi Movel Furniture Kwakatel near Imphal College Benasha Coaching Center the best and the only trusted coaching center in Imphal Benasha Coaching Center gi oja singa aina exam gi sim saba matamda yamna mating pangbiki aduga PCC degi aina phangakiba study material regular mock test suggestion na chingmasing yamna chanaki SSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiyu Are you confused about your career after 10+2? If yes, then get in touch with SS Career Solution, second floor Gypsy Building, Pauna International Market, Pauna Bazaar. Best career counseling center in Manipur. Hakchangi labor solak padagi puju singaktaba, hakchang choktarba, tumma chaba yaraktaba, khong hama nungayaktaba singidamak, amatta ngayaba upaidi, Jolib syrup, amasung Jolib capsule wo chanmina sinabiyo. Breki tungda taramna oksari makataba pauda Royal Academy of Law oinamna su sinduna academy asigi conference hall da Mari Suba International Yoga Day gi thauram pangthokre thoramadu da Nambol Municipal Council gi chairperson N Sanahal academy gi thaupuba ibo choba yauna miyoi kayana saru yakhi
Yoga Training and Research Center Manipurna Sumari Suba International Yoga Day Thauram Takel gi Sai RC Complex Manungda Laiba Multipurpose Hall da Pangthokre Thauram adu da Environment Director Eramba Dr. M. Homesor Research Center gi Treasurer and Suresor Pradhan Yauna Miyoy Kayana Saruk Yaki Yoga Physics Institute and Studies Manipur MDU branch na Sinduna International Yoga Day gi Thauram MDU Hall Training Center da Pangthokre Thauram adu da Konthausam Ranjita Training Center asgi Oza Ayekpam Debanan Yauna Sanaroi Kuntrarom na Saruk Yaki Central Agricultural University amasung College of Food Technology na su Yoga gi Malem gi Nimit Thauram University asigi Conference Hall da Pangthokre Tengnopal District Headquarters na su Mari Suba International Yoga Day gi Thauram Pangthokre Thauram adu da District adugi SP Dr. S. Ibomsa amade tai police officer sing Saruk Yaki More Police Station da su Makok Thongba police officer sing yauna International Yoga Day gi Thauram Pangthokre Thaubal District Police na su Mari Suba International Yoga Day gi Thauram Thaubal District Headquarters da Pangthokre District adugi SP S Gautam yauna police officer kaya su Saruk Yaki BJP Nambol Mandal na Sinduna International Yoga Day gi Thauram Mandal gi office da Pangthokre Thauram adu da BJP State Unit ke Vice President S Basanta Singh BJP Nambol Mandal gi President S Brajamani amade Secretary A Jiten Singh na Saruk Yaki Loktak CRPF ki second in command CS Bobby Singh na lusingduna International Yoga Day gi Thauram Pangthokre Modern Higher Secondary School Ningthaukhongi Mahairoi amade Kuntranithoi Suba Battalion Loktak ke officer amade Jawan kayana Saruk Yaki Ministry of Tourism amasung Manipur Tour Operator Business Excellence Group na su International Day of Yoga Thauram MGT Tata Motors da Pangthokre BJP Kumbi Mandal na su Yoga gi Thauram Wangu Sithelak Laikai Community Hall da Pangthokre Thauram adu da Kumbi Kendra gi MLAS Bira District President RK Bimola Kumbi Mallal gi President L Sekhor su Saruk Yaki Moirang Police Station da su OC Anil Kumar na lusingduna Mari Suba International Yoga Day gi Thauram Pangthokre Modern Yoga and Health Care Center Kwakaithel Harak Sambi na su Mari Suba International Yoga Day gi Thauram Kwakaithel Harak Sambi da Pangthokre Pangai da laiba Sainik School da su school asigi teaching amadi non teaching staff sing amadi mahairoi sing na Mari Suba International Yoga Numit Palan Thauram Pangthokre Thauram adu da yoga gi tongan ba asan sing su utke Taramari Suba Manipur Battalion NCC na Nambol Higher Secondary School da International Yoga Day gi Thauram Pangthokre Thauram adu da Oinam High School gi NCC gi cadet sing Nambol Higher Secondary School gi NCC gi cadet amadi JK Rifles Maibam Post gi personnel sing su Saruk Yaki International Yoga Day ga mari lainana yoga amasung naturopathy habehiram da seminar ama Churachandpur District ki manung chanba lamlan huppi chothe kunda Pangthokre Yaifana pa Kanglai paki oiba lupna sinduna Pangthokiba Thauram adu da Bisnupur Municipal Council ki Councillor Thoino Lup ki President Bidu Huidrom su Saruk Yaki BJP Kairao Mandal amasung Para Vidya Yoga Sangsthan Langdum Center na su Yoga Numit Thauram Langdum da laiba center asida Pangthokre Thauram adu da Kairao Kendra ki MLA L Rameswar BJP Kairao Mandal ki President W Biren amasung TS Nilbir su Saruk Yaki BJP Patsoi Mandal OVC Morcha Kisan Morcha Yuba Morcha amadi Mahila Morcha ga punna sinduna Mari Suba International Yoga Day gi Thauram Sagolban Tera Laukham Naira Community Hall da Pangthokre Yoga Pamjaba Miyoi Singna Punna Sinduna Malom da leba Akoizam Laikol da International Day of Yoga Thauram Pangthokre Thauram gi sargomoina miyam da yoga gi kana bakhangan bagaloina na demonstration su tauki St. Joseph Higher Secondary School na su mga suba JK Rifles BJP OBC Morcha Imphal West ka punna sinduna St. Joseph School da International Yoga Day gi Thauram Pangthokre Thasigi tangtara humdoida Kiamgai Oinam Lokol Mapada Imphal Turel Kaibedagi Ising Isau Thoktuna Urup Araptigi Yumnak Sanipa Lom Ising na Thumjin Kibedagi Awa Ana Tarba Praja Singh Kairao Kendra gi MLA L Rameswar gi Mijeng Makhada Arapti Development Committee na Awa Ana Tarba Miyoi Singda Sing Amadi Sana Thaknaba Polam Singh asi Yanthokre Awapa Tarba Miyoi Singda MLA gi Mijeng Makhada Association asina Relief Camp Hangliba Tongan ba Mafam Singda Mateng Pangbagi Thabak Leptana Sathari Haire Kairao Kendra da Ising Isaw na Awba Mayok na Raba Miyam da Kairao Magting Zilla Parisat Member Dilela Begam na Sana Thaknaba Polam Kaya Yanthokre
Handak thoki ba ising isawna yom thumduna awaba nangkraba Imphal East District ki manung sanba Lamboy Khul Irei Malai bungdanga si BJP Manipur ki Kisan Morcha ke Vice President Dr. K.S.S. Kalana medical camp ma pangthokre camp atu da sugar test tawbagi khudong chaba phangan baga loinana hidak langthak sing lemna pikhi Handak isawna sohan kraba Nambol Kendra ki manung dalai ba khungang singda Bisnupur ki veterinary ki joint director Gojendra Nailu Singduna Nambol Veterinary Hospital ga punnanga si Nambol awang lekai amadi Youth Sports Development Club Nambol makhalekai da club ki member singaloinana sanbu amamamda charu mapun ani yenthokre Thobal Kendra gi lesang them khong manung gi isawna awaba mayok naraba yumthong singda BJP ki executive member L Basanta amadi mandal gi president TS Arun Kumar na polam kaya marumateng pangkhre khekman moijing lesang them bazar amadi khong manung gi yumthong singda seng amadi thau tum sing mateng pangki Wangoi Kendra gi manung sana paubite ki isawna awa ana taraba sing NPP gi state secretary KS Lokena sana thakna ba polam sing yenthokre Thanga ki akoiba ki lambi sing 4 lane oina semgat na balupa crore tara sanction tawduna laire haina PDA ki chairman Tongbram Robindro nangarang Loktak Ekwa Inkauba homestay ama thanga haureng singyang pandon da hangdokpa ki thoram da haikre thoramada RK Somarendro Manipur Association of Tour Operators ki president Kunjabi Hari Business Excellence Group ki secretary Hero Thoksom yauna miyoi kayana saruk yaki Ke Robindro na makatana Manipur da mahusana piramba tourism ki lairiba potential sing yokhatpa mathau tai tongan maram kayana malem da mahusa ge phibam sogalagliba asida loktak pasu yauribani Loktak pat mangkhiba haibasi Manipur mangbaga chap manai hangdokliba homestay asina lamdam asigi sanmit lon fagat hana ba hon aminesi haiki Manipur University ki hauzik thokliba wathok asige mari lenana Congress na political gi kodong chabal lauduna wathok asi chakthokna ba honari balai bakthibani haina BJP Manipur Pradesh ki secretary administration ke saratna phangdokre party asigi office da pangthok pa pawgami pham amada mahakna makhatara duna wathok asi BJP na central gi lusing masing da haijabalai kre masigi pawkhum athubada lak lagani Wathok asi loisinna ba hotna bagi mahutta rajniti gi khudong chabal lauduna irang hena chawthokna ba hotna ba sumloi wathok asi athuba matamda loisinna ba Manipur da lairiba mahiroi lob civil society singna su mateng pangbiyo haiki khudong chabal launa ba dugloinna lairiba issue asi chawthokna ba hotna bibasi tobiganu haidna leibaki interesta aduga satra singi satra khunai gi interesta ratungda haruk kadoriba Jati sigi umbere loge doriba naharol sing interesta Bharatiya Janata Party Manipur Pradesh na sigumba khongthang asidagi handok piu haidana sitobiganu haidana appeal tawjari Imphal Dimapur lambi National Highway number 2 da seliba tongan bapotlampu ba gari sing dangarang cement amade steel karbar tawa mioi kharna gari gi chalan phagatpa amadi truck sing detain tawduna thamba karamba department ke ayaba lawraga tawribano jathariba thawong asi All Manipur Road Transport Drivers and Motor Workers Union na condemn tawkhre ngasi MC Avenue te leba All Manipur Road Transport Drivers and Motor Workers Union gi office da pangtokpa momi singo unaba mada Union ki General Secretary Maimom Anil na highway sida seliba gari singna awaba kaya mayuk na ringai jairakta maram chada na gari check tawbagi thabak sathariba si makhoi gi mathau sunate mathau tarabadi mari lenaba authority singna tawjagadabani makhata na satharak labadi Union na chapchana thengna na ba sem saduna leire Jiribam lambida steel amadi cement ki business tawramba mioi kharna business ki mikaba mawongda National Highway number 2 da seliba transporter singda awaba piba yaroi Central Motor Vehicle Act Manipur High Court ki order ikai khumnagani tawbatabu kanagumba kharana ain bu makhutta paiduna sejinabadi yaroi haiki singda transporter singda awaba piba yaroi makhoina tasengna makhoina ain bu khutta pairaga akhoi tawning momongda tawba habsi agi Manipur karamba authority na ayaba pibano masi chapchana akhoi yekhilanam changi NG College ki principal Dr. Gopal Chandra Bag asi lengak asina athuba matamda lokthokadabani haina ngasi NG College ki gate mamangda Manipur Chief Minister N Biren Education Minister TS Radhesham amadi college asigi principal Dr. Gopal Chandra Bag ki mitam Kanglaipak Students Association na mai thakre
Hauzik NG College ki Principal Dr. Gopal Chandra Bag asi MPS na thokiba recruitment notification adugi eligibility criteria sudaba amadi lamdam asigi permanent resident natabana mahak principal gi phamdagi athuba matamda lokthokadabani karigumba lengak asina athuba matamda mahak pulokthoktrabadi KS na makhal makha kaya gi khongjang changsilakpada aphaphati ki daitya khudingmak lengak na pugadabani hairi Consumer Affairs, Food and Public Distribution Minister Oiriba Karam Syambu Lok Jana Shakti Party ge National Vice President oina khalakpada party asina nungaiba phongdokre Babupurada laiba party asigi office da pangthokiba pawgi mifam amada spokesperson ningombam ibohal mitaina Lok Jana Shakti Party asi lairaba amadi tola taraba miyamgi laiba party ne party asina Manipur da English ngani taramathoi da saphonglakpadagi ngasi pawba laita laira singi yaifana ba thabak pangthoktuna lakle Party asigi National General Secretary oirambadagi Karam Syambu Vice President oina khalakpa asi mahakna miyamgi damak kathokpaga loinana tawriba thabak thoram sing sakhangmani haina lawi makhatana su miyamgi seba tawkhigani party asibu miyamna thajaba thambiduna nungsibiyu haiki Sagolmangda District Hospital Saragani haina sarkar gi cabinet mifamna lawkiba warepo thagat pangdokpaga loinana miyamgi ihauna maipakpagi thauram ama Kewa Company Community Hall Sagolmangda pangtokre JSC against the unnatural shifting of District Hospital Imphal East Sagolmangna sinduna pangthokiba thauram aduda nongpok laingak apunma lupki President Mema Khuraipana apunma singlup ki President K Sarad Happy Village Women Society ki President Hoikip Wi-Fi Poirai Lemarol apunba Mairapai Bilup ki President Mem Sobi Kanglai Imalup ki President Sanahanbi Devi amadi Women Samaj ki President K Ramanina Singbana athobi mithunglen sing oina saruk yaki Tharom ki sargoma oina JSC ki co-convener S Ya School na lengak na miyam gi ihul khangbiduna Sakolmangda District Hospital Saragani haina warep lorok pataram na oi Imphal East Sakolmang amadi masigi akoibada khundariba miyamgi awabasing ubiduna athuba matamda District Hospital asi sabina bathabak sing lokhatpiyo haina phongdokki adugumba parja mayamgi kholauni loinana adugumba honorable chief minister na amadi mari leinaba lengak loi sing nang sigumlaba diksosal se sarani haina laktorok pe mikup kurimakta lairiba parja cycle ge amadi lo nariba kendra khudimaki harau nuaiba phongdok jabuga loinana lengak puthaga jabuga loinana athubum batamda haiba diksosal se sabiu haina jesi saitagi appeal tawja Kurai Haikru Makhongdagi Sagolmang District Hospital Phawbagi lambi koilas thabagi thabak sathariba asida sel lana lokthokibel laite haina lambi asigi koilas thabagi thabak tawriba subcontractor and thoibena phongdorakle lokthokibel paisa sing thabak loiraba mafam singini Mamangi March financial year nangnana ba thabak sing loisina bahot nakibani adubo sawmong plan amadi SBS pasoigi makada lambi asi semnanbagi machak sing paiduna thamba thabak suba horoklaba matamda laikai miyamna air pollution thoi habedagi thabak suba da thintaduna lakhibani adubo haujikti posangbamda leba plan da machak sing suna thamduna thabak suba hore ngasi nongmanini asigi manungda Sagolmang Hospital phawba loisinba ngamlagani amaromda yumnam patlaugi thong paisa lana lokthokra habedusu lana lokthokpa laide thong asi nauna sagadaba thongni haiki Imphal dagi cycle taba lambi athuba matamda samjinba loisinbinaba PDCC na marilenaba singi pokning singsili Manipur Press Club ta pangthopa pawgi mifam amada PDCC ki General Secretary Thaudam Hamjitna lambi asi matam sangna sembi tabadagi mamang sahi ki December ban phawba tawba laikre madugi matung lambi asi sembagi thabak pairiba contractor na lambi semba khara horamlaga loisindana thamlakki thabak sudana sel okthok khrabra haibagi singnaba laire local MLA ki worker laktuna imongi mioi singda ki helkhanga lamba miyambu usit thawaidana koilas thaba horakpada PDCC na thingjin ki maduda department ki order matung ina subani thingbagi hak laite haina worker masel ngasi ningai sangdana ki haire Prime Minister Ujala scheme ki makhada ya school kendra ki khangalaba beneficiary singda lemna gas phangan kre Nahapam da pangthoki batharam aduda ya school kendra ki MLA Thokjom Setyebrata RVD Indengi mapu G Robindro Deputy Speaker K Robindro su saruk yaki Sahi khudingi isau thogliba si asan memi ing amada thoktana ba thausil government na pakat pinaba Development on Communication Art and Culture Science Economic and Education Center na taksale
Manipur Press Club ta pangthokpa pawgi mifam da Center asigi Chairman Dr. I.S. Konthaujamna ising isauna awa ana tarabasingi mateng oinanaba Center asna national asu international gi thakta mateng launaba hanagani masida government asu mateng pangbiyo haiki. Corporate Social Responsibility Program gi makhada thas gi tangtar mangada gi satharakhiba Rajmedi City Week ngasi loisin khiba asiga mari lenana Rajmedi City da Medical Superintendent A Botombi Sharma galoinana pangthokpa pawgi mifam amada Deputy General Manager Dinesh Khatri Mayumna Chayol Thoram asigi manungda miyoi chanipan marfudra mari lemna OPD pangthokpa galoinana patient sama marfudra manga surgery charge laudana operation tawanki ngasi aropa nimital landam sigi pawmising amadi makogi khwaidangi naknaba miyoi singi damak free OPD amadi surgery pangthokki Rajmedi City na miyam gi damak paikhat liba thabak tawram singda miyam na thajaba thambibagi damak tawbimal khangba utli haiki. Nap na ngarang ADC Chandel gi chairman yauna miyoi nipan yam labadrak konana phagat kiba sing government na akan masairak piroi dabagi maram laibra haina Shiv Sena Manipur Pradesh na hangle babupara dalai ba party ge office ta pangthokpa pawgi mifam amada president and tombina miyoi bagi punsida chauna temsing na riba drug lalol makangbu asida government ki masin tongba miyoi kaya yauram ba yabagi oithokpa lai asigumba miyam na chingnariba asi koknana ba case asi independent body amada sinabiyo haiki pawgi mifam aduda youth ke president Gitchandra Susar yaki ADC Chandel ki chairman yauna miyoi nipal dagi yamla badrak phagat pada lusing khibi additional SPTS Brinda Trinamool Congress Manipur Pradesh na thagat ba phangdokre sanjen thongdalai ba party ki office tanga si pangthokpa pawgi mifam amada party SG convener Dr. TS Inamasana officer asibo pukning thogat pa oina mahakpu okpagi thoram amasu party na pangthok lagani haigi Co-convener Y Kiran namamang da su mayay kabadrak sing faraga namsintuna thamkibagi hainabi ama lairibasi koknanaba handaki case asi CBI gumbada sinabiyo amaramda Tengnopal SP na handak accident thoklaba miyoy sing kankiba adubusu thagat pa phangdokki Churachandpur gi High Court Kendra gi manung sana sagang dagi dengpi taba lambi handak Works Minister da wakat lubadagi nung saibibagi damak Comrade Mothers Association sagang na apenba phangdokli Association asigi President Santo Abikom na kulasida hauzik pawba thaknana ba aphaba ising phangde khunja sing lok amadi pukri dagi ising sizinari ahal oiraba miyoi kayamarom government ki phangpham tokpa khudong chaba phangdri lambi asisu tungkoina nungaina ba koilas thabiyo haire khunipa asini ising thakna nga yamna wai aduna ikoina pukri ising thage sahale adumaina ikoi hingjari aduna asigi ramse khara sarkar na hoji ki jengbi badi isingi sukra jengbi lo haina amuka Comrade Mother Association President na unugod tawjari United Tribal Development Projects adong popina sinduna sathok hena puthok na bal omi singi urban awareness program ama forum tampak ta pangthokre Agriculture Department ki National Food Security Mission ki makhada pangthokki bathoramadda ADC Chandel ki member Hobson Sothe Khulgi Chief Bisong Sothe United Tribal Development Project ki Chief Functionary Y Romero Sothe susaruk yaki Thawbal Police Station da Sinduna Khangabokta Leiba ke Blooming High Secondary School da Miyamga Police ka Pabamari Thamnana ba Thoram Pangthokre Thoramadu da OCH Rishikesh Sharma School gi founder Manjor Mangang susaruk yaki Integrated Development Organization Lilongna Sinduna Tha Ahom Chathagata ba dressmaking course ama Lilongda Leiba Organization asida hokdokre Thoramadda DC Thawbal Haubam Rosita SDO Govardhan Indian Navigary Lieutenant Sograkpam Bizya susaruk yake Handak haidokhiba class 10 examination da position lawrakraba mahairoi amadasu manamathum piduna pukning thawgatki Ziribam da phong by English ki nungtigi sa phong Manipur Chronicles ki taruk suba mapok kuma numik ka marilena na ngasi pawse asigi staff sing na kay bisa na patalaiba yay Biral Children Home da ngamba tengbang pikre District Rural Development Agency Imphal East District na SSGY gi makhada malem gi yoga numit thauram pukhaw model GP da pangthokki Thauram siga mari lenana numit tare ni sathagada ba yoga training camp ama sohogdokki thauramada Lok Sabha gi MPTS manya susaruk yaki RIMS nasu malem gi yoga numit thauram institute asigi jubilee holder pangthokki thauramada medical superintendent Dr. CS Arun Kumar faculty members sing amasung official staff sing susaruk yaki
Hauzik sanabagi pau amuk pizari. Russia na yumbo oiduna thasigi tang taramari degi leiba kuntrani thoina group Nepal thokna khaidokuna sathariba sahi asigi FIFA World Cup ki group leking asi Samara Arena da sanakiba group sigi match da FIFA ranking da tarani thoi suba position da leiriba Denmark amadi FIFA ranking da nifu suba da leiriba Australia goal amamam janaduna draw chatkre. Manipur Hockey Association Sinduna Olympic Day Thoram Khongman Students Club ta pangthokre thoramadu da usekon Nongsub Jila Parishad ke member S Nikel club ki president and Santi Kishore Manipur Hockey Association ki president Basudev Sharma su saru yakhi Lagli Bajun gi tang kunmari te gi July mapan phawba tongan ba zone singi team taruk na saru yaduna pangthokadoriba interzonal 2-day cricket tournament under 16 boys da saru yaruna bagi damak Manipur gi sanore ahum khalak le hairi makhoi sing adudi Ulen Jai Khoirakpam wicket keeper Dominic Moirangthem bowler aduga Anskai Sapna batsman oina khalak pani haina Manipur Cricket Association na thadorak pasero lamane khangalakli Amaramda Association Sigi Honorary Secretary Oiriba Singam Priyananda BCCI gi Special General Meeting Saru Yanuna ba ngasi Imphal thadokre hairi Athokpam Football Club AFC Thawal Athokpam na sinduna team tara taruna saru yaduna club asigi ground da zathariba Marisuba State Level 7S Side Men's Open Case Prize Football Tournament ke ngasi sanakiba match singda 4-star Athokpam na WYC Wangkembo Panjal ahum sinoda Panthoibi FC Langathel na AFC Athokpambo Panjal ani amada maithibe pikre aduga Maira FC Texam amadi NSS goal amamam sanaduna draw chatkre Lagli Bajun kunma pandaki July ama faba Uzbekistan da pangthokadoriba International Jitkune do Championship ta Bharat ki mahut sinduna saru yaruna bagi damag Manipur dagi nupa sanaroi manga amadi nupi sanaroi ama punna taru khalak le hairi Makhoi sing adudi L Sarju Chanu Anderson Yumnam Mutum Nelson Samson Mainam Dr M Ibomsa amadi Dr O Sanayai Singni Andhra Pradesh ta ngasidagi hauraga Jun kunmanga faba pangthokadoriba Sub Junior National Powerlifting Championship ta saru yaruna bagi damak Manipur dagi sanaroi kunmari khalak le hairi Kimax na lepta na satharak pa thabak thoram singi manungda mahiroi singda thaksi khasi thawgalol amadi masamau fana lehna bagi pandamda school singda thangta tambi bagi sarugama oina ngasi Khurai Tensit Rota Laiba Friendship Educational Academy da thangta gi class hawdokre thoramadu de Kimax ki vice president Nikthokjam Pakpa advisor Konsam Jiten Mangang amadi school gi headmaster Khatrimayum Bikramna maru oiba mithunglen sing oikhi District Youth Affairs and Sports Imphal East na sinduna tongan ba discipline singda non-residential coaching camp pangthoklagani hairi maru aina football gi Kumalampak Sports Complex ta kho na kaibi playground da table tennis na Soibam Laikai Citizens Club ta pangthokani August 13 dagi hauraga August 13 phaba sathagadori ba coaching camp asida sahi 13 makhagi nupa masa amasung nupi masa singna saru yaba yagani form prisinbagi aroiba nimit July 13 ni hairi Katak ta pangthokadoriba Sub Junior Girls National Football Championship ta Manipur gi mahut sinduna saru yagadaba football sanaroi kun khangatle haina All Manipur Football Association na thadorok pasero lamana khangalakli khangalaba sanaroi singna jun kulumdoi gi ayuk pungni pal taba matamta Kumalampak Artificial Turf Ground da report torana ba khangali Social Development Athletic Union Texam na sinduna team kunmari na saru yaduna Texam High School Ground da zathariba ahan ba SDAU trophy gi ngasi sanaki ba quarter final match ta G4 Hairok 7 na takwa 10 thabo Panjal Taret Tarukta aduga Sanjanbam FC na 10 tha FC bo Panjal ahum amada maithibe pidona semi final changkre Hauji makata basana bagi pau poyaning thousand dagi among pangbigani Tim kunna saruk yaduna ngasi dagi luang sanggonggi luang popa cricket stadium da Manipur Cricket Association na sinduna ani suba MCA T20 luang popa trophy haukre Hawdukpagi thoramda Manipur Cricket Association ki hana working president oiramba Swaram Tikendrajit Manipur Veteran Cricket Association ki president Nongthongbam Indrajit amadi Manipur Cricket Association ki vice president Songtham Chawbasu saru yakhi
Trophy asigi ngasi ahobu numit ki sanakhiba match da Blue Hawk Khuraina TCM DC Thongjubu wicket nipal da maiti bapi khre. Match asida Blue Hawk Khuraina toss ngamduna fielding khanki. Ahan batting tokiba TCM DC Thongjuna apibo over kunda wicket loina turaga run kuntra mari khak lauki. Masigi pakhomda anisuba batting tokiba Blue Hawk Khuraina over mariga ball anida wicket anikhak turaga apiba target adu yogduna match si mai pakhibani. Match asida Blue Hawk Khurai gi sanaroi W Samson na wicket ani amadi ball tara humdai daran tara manga loduna man of the match takre. Trophy asigi anisuba match ki sanakibadana YWC Langthabal na KSDO Kyangweibu run marphu nipal da maitiba pikhi. KSDO Kyangwei na toss ngamduna fielding khanki. Ahan batting tokiba YWC Langthabal na apibo over kunda wicket taruk turaga run sa magayankhai mathoi lauki. Masigi pakhomda anisuba batting tokiba KSDO Kyangwei na over kunda wicket loina turaga run humpu humdai khak loduna match sasi maiti khibani. Match asida YWC Langthabal gi sanaroi all rounder TS Kisan na wicket ahum amadi out oidana ball taratret run kuntharani thoi loduna man of the match takhi. Sathariba trophy asigi hayeng stadium asida ahanba match oina PTRC pasoi amadi Alamin Lilonga sanagani. Ani shuba match da Eastern Sporting Union Wangkhai amadi KIYC Irin Mapalga sanagani. Thagachari boyai hauzik makhata nanga sinong magi oikhiba inga sagi pau amuk phangbigani. Environment Directorate ki phangkiba ngasi gi oikhiba inga samati nujugi pauda khwaiti ki sakhiba Celsius degree kontramari dasmik Manipur Nepal khwaiti ki ingba Celsius degree taratre dasmik kontramanga Nungshit ya puising manin ki sang maximum dasada Manipur tara Nepal dasmik kontramari minimum dasada yankhai mari dasmik hompotra homdoi oike Ngasigi nung sukiba ki sang ahum dasmik nipal millimeter ne Aroy pedamalo iba pau amok International Yoga Day gi thauram Manipur gi mafam kaya da paksana pangthok nakshe Khunai manghala paya ba thabak tawba sing kan khatuna thamloi haina Chief Minister N Biren na phongdokre Manipur University ki VC sindo ohaiduna musuna human chain semduna kongjang jangsin kre amade Sandal ki ADC Chairman yauna mioi taret nimitarani ki police custody da remand lok thakre Ngasigi oinadi ISTV na pizaba Manipuri pau matang asida losinjari miyeng tabiri papumnamakpo amuka hana khurumjari